Hello, I giving Boboy na may rakpam. Nahanam pumas the Esorda wapau tana bugida maglak piba ang sigida magkatagachari. Agi prathnadi, nahak na takdi ba wapau ang sige mapal na, Esorda buhay na nungsiba, amasung mahaki mi, aduga mahaki singlu buhay na nungsiba sini. Diba ehak na nahaki na pamda nolukchaning badudi, nahak na takdi ba wapau asina. Nahak na nahaki singlup ta pipam thokpa nahaki commitment, amasung nahaki singlup ki luching bisingi makapon pam thokpa adugi mahuti silhandigano. Adu ba wapau sige mapal na. Nahaki singlup buhay na nungsiba, nahaki singlup ki luching bising buhay na nungsiba, aduga kwai maru oina, Esorda matik mangalig na magtihingba punsi da chakot ba adu, eki prathanani. Ibang umaki wapau, taminasi. Chanbiduna dumdumgi Bible singadu ha kalunana Mark panuptaragani toy pada kuntragani pandagina ni puga marida hangdokpi. Mark chapter 12 verses 38 to 44. Muhammad Esorda wahina matawa sumna haidunali. Aduga mahakna tambiba matamda makhoida haiki. While yathangi waja singadu cheksillu. Makhoina achoma pise tuna koina chatpa pami. Miyam tinapamda mi sing na makhoibu khurumhanba pami. Sinagog singi maru oiba maphamsing da amasung chak hangbada makhoina makok thangba maphamda phamba pami. Aduga makhoina lukhrabi singi yum kai mulli. Toksinaduna makhoina sangna haise. Maramasina makhoina hena kanba chairak phangani. Jisuna langegi mamangda phamduna miyam aduna langaida sen thada badu yenglami ina khun mi kyana sen yamna thadarami aduga lairabi lukhrabi amasu laktuna yam khidraba lepton mayek ani hunjilami masi kodran amani Jisuna mahaki sebok sing kauduna makhoida hai aina khoida tasengna hairibani langaida thada batay pumnamak tagi lairabi lukhrabi asina yamna hena thadare Maramdi makhoina makhoigi yamna laibadagi thadaki adubu nupi asinadi laitabadagi mahaki laizaba pumnamak haibadi mahaki hingbada changba araiba pumba thadare masi Esorda wahaini adubu wahai asi makhoina loksinsi amasung thajasi prathna tausi Esorda gi mateng nisi Sagad lebe khogi pa amasung Esorda Aikhoida wa ngangbiu Nahakki wahaigi mapalna Aikhoibu na chanaba Jesu Christi gi saktamda onthokpidriba matamadu bhawa Nahakna aikhoi amamambu thansabagi mapung phaba du semgat pianaba Nahakki aningba hena khangjanaba Singlupu semgatnaba amasung tabang panba ase aikhoigi punsi gi mapala Nahakki matik manga aduna thananabagidamagta Aikhoi amamamda wa ngangbiu Aikhoigi pukningi bungo Nahakna nauhanbiu Nahakki wahai asidagi aikhoibu Kristo utbiu Nahakki wahai asidagi aikhoibu Nahakki aningba mayek singna takbiu Nahakki wahai asigi mapala Nahakki thawai singgi thabak subibagi mapala aikhoigi pap khanghanbiu amasung nangna khanghanbiraba papsing adu haidok chananabagidamagta aningba amasung pangal pinabiu aduga pukning hongnanabagi aningba amasung pangal pinabiu adugi mapala aikhoibu nauhanbiu amasung semdokbiu Prabhu Esorda aikhoi singlup asida imung ayambada leiba angangsing loinamak nai aduna maramari hiram amma natraga amada mama mapasing wakhal wai hauzik maksum masa sagatpasing amasung oribasing yamna leire angangsing aikhoi marakta adubu ipana naigi prathna amasung nizabadi angangsing asigi anaba ibong nahna phahanbiu aduga makhoigi anabasing asina maram oiraga makhoigi mama amasung mapana Nahakki wahai asi taba matanda pungning changna taroidoba hiram khudimaksingdagi ibongun hangna chanbiduna kanbiduna thambiu Ipa Esorda angangsing asina Nahakki wahaigi mapalna kanbinabagi thabuda subi makhoibu kanbiu Prabhu taanaba nakong uranabagidamagta mit losunjananabagidamagta thamoy aikhoida pinabiu thawai singba Nahakki mateng nizari mateng pangbiu Mayhapong mateng pangbiu
Jisu Christ gim gini zirigani. Amen. Handa ki chahigi oina aroi ba nungaising ni. Maduga aikoina Mark panup tarag ni thoigi nei nanabagi damak su aroi ba jaga ni. Maram dai boi ba taragadi. Jisu Christ na mahak na sigatoba numit kharani walingai matam aduda Jerusalem gi ningna sangaduda mahak na Sasri Oza Singh, Saduki Singh, Amasung Pharisee Singh, Galona Chin Pungnaba, Amasung Awai Kum Tonaba, Adugi Loisilakpa, Matanga. I couldn't mark on the Amadagi Matang Yang Poi Pataragade, Jesu Christina, Mahaki Togolek, Horokumatamagi Horaga, Christening Toduna, Marketing Tolibakadu, Lautoy, Sangare, chapter 1, verse 15. Adugi Matungagi Mahak, Marketing Tolibak, Aduda. Changna bagi damak apabua pau de thasana ba musung papi pun hongnaba adu magi mapum be thogol ni adu magi thogol do angak pathabak to ba khaktang natana mahak na tambi ba sing nasu tambi bagi mapa nasu mahak na magi thogol do tawe adu magi tambi ba khudimak sing du ningthau leibak ka mari lene ba hiram sing ngaktane maram ni mag adu na tapat atei kari mata tawde mahak na tambi ba sing amasung mahak na to angak pathabak khudingmak sing adu mahak na sangara ba Nomana traga nomadi, soidana Uragoba, Soklagoba, Changlagadoba, Ningtho Leibak, Aduga Marilene Badangakni, Karam Haina Changani, Hybridagi Horaga, Karam Haine Hingani Hain Hybrid. I don't know mark the I couldn't Ukraba Christagi Tambiba, Kudding Maxing Asida, I couldn't Uba do Ningtho Leibak Anini, Christagi Oibama, Aluga Tabang Panbagi Oibama. Aduga Harb Achoba Ningtho Leibak Ani. These two great worlds or kingdoms, Achoba. Tabang Pan Makalani or Ningtho Leibak Makal Ani ase, Manade, Yamna Tongale. Aduga Harba Tongan Badu, Christagi Ningtho Leibak, the Changna Badagi Horaga, Laigado Moong Aduda, Harba Christian Ningtho Asigi expectation ga, Tabang Pan Badalairiba. Taibang pan bagi wening tholai ba kamasung taibang pan bagi chatna loncat khuding mak singa se ko tongale manade khetnei kudama moin hai boi batar ga de koina mark ke dum park matam da loina mak hai da boi batar ga su mark matam nipan pa da kunthra ga mai de koina yeng boi batar ga krishna tam bagi matung ina marketing tholai ba te hingna bagi da mak de siba mathau tai to live is to die kare jesu krishna kana gu mane gi tungining boi batar ga de mak masana masabu yazada sunu mak ke cross pudne gi tungin sunu right. And then kanagumba amana marketing tholai baga de changning boy batargadi maha karisu ngamdaba mateng mathau taba angang amaga pankhak oigadawani teng pambadadi karino acho asangi pham phangna bagi damakta mi singi thagat piba masung ningthau amagi chanbi phangna bagi damak adu kari oi mathau tai pangal yamna kanba aduga matik yana leiba powerful oi yamna mathau tai no ningthau lebakadi adu nate Marking Ningtho Leibak asida di luching boy na bagi damakta mako ko na bagi damakta mayam gi minay mathau tai Mark chapter 10 verse 44 and then Mark chapter 10 verse 31 marking Ningtho Leibak di ahan baduna akon boy gani adu akon baduna ahan boy gani ubra si khena base sigi manada base ai khoina khanba mioi ba oi graba ai khoina khanba wakhalon ga Christian marketing Ningtho Leibak ki damakta thamba maki aning ba pamadu ga yamna khena it is always and always different from how many of us expect things to be. I go in a Wagini Hana can be Hiram sing, Wagini Hana Hyba Maong sing, and the way Yam the Kelly. Now, I think you walk alone, so I couldn't see you with the Paminakraba Zaga Ani, account Ani, or Wahi, or Wari Ani, Togdog Ani, Aduda, I couldn't yam the Maiks in a Uba Pangani. I don't know how to get on a hygienic with it. Manakong Panba, Mahagan Tazana. I don't know, Mark Taragni Togi, Mark Taragni Togi, but the contract in Nipan in Nipuga Marie Powers, they're going to come in a bit about Acho Warol of the Osidre. So, one main thing or one big idea. Jisuna, katthokpaga, loinaba, khurumbagi, punsibu, ekai, khumnei. Adubu, aphasasinnaba, darmachenbabudi, aranba, tahalli. Asini. Today I couldn't see in the middle of the minute. Jisuna ekai khumnei karino. And the man aranba tahanba karino. What Jesus honors and what Jesus condemns. Jesus Christ ekai khumnei karino. Jisuna
katthokpaga loinaba khurumbagi punsibu ekai khumnei adubu aphasasinnaba darmachenbabudi aranba tahalli. Jesus honors sacrificial devotion but condemns hypocritical righteousness. Darmachenbagi or aphasasinnaba darmachenbagi punsi se kanagi matang dano verse 38 40 bawda aikoina pakraba sastri goja sing or wai thangi oja sing asigi punsi dagi makhoi gi aphasasinnaba aduga noi hatpagi maong da tauba adugi punsi amar dai boy bata gi verse 38 again verse 40 se asida aikoina uriba wail yathang gi oja sing asigi makhoi gi hingliba punsi se now loina mak tinate do ayamba jesu christ gi matam da hinglamba ayamba wail yathang gi oja sing asigi punsi se mafam asida aikoina uriba asigi triad sing se lana tambiba mi singi lana tambiba oja singi lamchat ne atopadana mi singbu noi hatpa luchingba singi maram chatne. In other words, we can just say verse 38 taken in the verse 40 power say the characteristic of a false teacher and an abusive leader or abusive pastor or abusive elder or abusive deacon. Aduga sacrificial devotion or kathokpaga loinaba khurumbagi punsi. Adu dai kona verse 41 dagina verse 44 power sida lairabi lukrabi mahakna katpa punsi maki katpa sidagi uba phangani. Aduga hairiba jaga ani or thodok ani asida or ani sigi mapalna Jisu Christana piriba or tamliba yathang se or sorry para se singlu manungda laikraba pastor ai damakta ko and then pastor oinabagi damakta or luching oinabagi wakal khaliba missing adu khtangi nate adu Christian loinamaki damakta suni asi tab matam do aikhogi yaw haina khanbigano marni para anima Christian singi damakta ne aduna hariba para ani asida aikhogi wakal amasung losing amasung gyan khudimak sing ado changba ai apamani marandi asi tabagi mapana isorgi wahai asigi mapana nanga masungai aikhogi punsi hauji hauji hingliba aikhogi punsi do chang yengba mathau tai aduga hai bisorgi wahai asigi mapana nanga masungai ngon utlakpa amasung nahaki punsi da isorna ulakpa papsing ama hekta ubo oiba targadi hai ba papa do haidokpada thuboi bi isorgi mafamda or mathau tabo oiba targadi thaja bichila naw singi mafamda aduga pap haidokpa khaktang natana hai ba pap adudagi pukning hongbe Horenate hengnate adu miku pungja sida. Now, pap haidokpa khatanate pap tei pukning hongba adu deloshin manatana Christada thajabada thojal minungsi kokpiba amasung amukana sangdana biba adugi damakta Christada yengbe. So, adu ai apamane. Jesu Christ gi mapana mana tambirakpa asida asigi para asidagi akoi buhon biba papsing mayek singboy batargadi haidokpa pukning hongba aduga Christada yengzaba karidama thojal magi minungsi kokpiba amasung sangdai biba adugi damak for grace mercy forgiveness and restoration and aikhogi papsing adu dagi kokpiba ngamba papsing du pukning honghanba ngamba aikhoibu onthokpiba amasung hongpiba ngamado Christ amasung Christ kaktani aduna sorry why is the young verse 38 now verse 38 again verse 44 power say and mamang no the high crab adugumna mamangi jaga verse 35 again verse 37 power the Jesus Christna mahang na mayamgi mamang the mayamgi marakta to maki public ministry adu lotion kre adu verse 38 again mag maki sebok sing mag na tambi do akudum uba phangakani adu high chapter 13 the mapum moina uba phangani adu mahang private oina maki seboksin tambi the verse 30 asidagi uba phang aduni mana tarise adu mahang tambi matam da makhoi da haiki maroina makhoi kana no seboksin adu da why I think ozasing or ozasing adu cheksillu beware now mark na record obu matam da di
why I think Ozasing Asigi Matanga verse 30 at again verse 40 power than E, adu Mathipan Humdoida, Yengwe with Asangba chapter Dumani, adu Harba chapter Kudimuk sing, adu Cheksillu the Makta Haibu Kudingi, Awa Banida, adu than Arktane. And the Jesu Christ and Mahamasida Tauri Base, first you sing Sastri Ozasing Amasung Saduki sing, Maru and Sastri Ozasing Adugi Matak Isorgi Wayel Adu, Haibaga Jamani, Adu Haibani Mahamasida Tauribus. Cheksillu, Cheksillu the Makta. Remember the Equina Concre, chapter 12 of the Yangumatamda, Adu Katusha and Marki, Pandu, Ama the Gidum Yangumatam, the Jesu Christ Togolda, yet live Amasung Jesu Christ, Mangana Bohonable, Jesu Christ, Kuditina Bohonable, Kuding Maxing, eh? Madam do the Jew Matasing or Gentile Matasing, then the Dagi Amathanate, Adu Pharisee sing, Saduki sing, Adu Sasri Ozasing. Amon Bible Obetar Targadi, Matam Aduda Layramba, Isorgi Missing, Adubu Asengba Masiha Aduda, Chingsingado Amasung Pusingadoba, Adugi Matanga Tambigadoba, Tapigadoba, Makoising Asina, Harba Masiha, Adumapu, Hatongnaba, Adubu Loshinaba, Adubu Kuditianaba, Adugamagi, Mayokta, Tabakto was sing acting. Although higher than intense over the chapter 12 as it. Mamang imagine I haven't hiked about Dukumna. Chapter 12 is it Tongan, but Mike de Tongan, Maong de higher but Kangup who must be sent Hedringi Kangup Hagli, but Saduki sing, Pharisee sing, Amasung, Sasri Ozasing, Asina, Makoina Lura, Makogi Wakal on the Quidagi Lure, Asigi Wangs, Hangboy with Agdi, soy than a Masa Kuditierne, soy than a Ma Lan Batarni, soy than Equina Hat the boy Batargasu, Rome Gisipicing, Amasung, Rome Gilangak, when a Herona Hat Kragadova, Wangsing Acting and a Kalaga, Mapu Hatnaba, Mapu Lushana. Kuditiana Maha Mapu Lanwa Tahanba Adugi Wahang Dang Actine Mangona to attack Kudimaxing. I do moim the my pocket. Harbour Kudimaxing the Christian, marketing toe, Oiba Moonga, Matikalona, Makoi the Paukum Pibi Katana Tambiki. I don't know pointy Karino. Sanhedrin Gimerk, the first using Amasung, Sasri Ozasing. Yam the conservative way. I'm on the Bible Oibatari, how Hosiki Matanadi, a power theologian actor. Bible Pazana Kanga missing. Theologian Katan the most scholar singing. Bible gi one talk hung the Matamda, Moy Manakasala Kanan, Tambigadish, Moy Tambi, Adugumba missing actor. As Amar on the Bible Batari, I see Kakanop sing a sinner, Masihadu the Chinks in Gadovani. Adubu Makoya Sina, Masiha the Chingshin Bagi Mahuta, Masiha the Laknana Bada Kuro Tangba missing away. Adu could it even Madame Jesus Christ and Bikra Kudimus in the Yam, making Magis books in the Korea. Miam could it hang the Bagi Pudi? A pick bangang quite a people sing a signal Amabu could it hang the over the Gidi. Manga Sacrinum, Kisanuna, Samuru Jong Tabadu Henape. Here a man traga Amada. I don't know my the higher say, why do you think it was asking? I mean, I'm a strange way about why is it Jesus Christ in a higher say? I read all of them sing person a kanga later, but Isaiah not them be sing, Jeremiah not them be sing, Moses ne sing, David ne sing, couldn't even kanga later, make sing though. I think when Jesus Christ and I say, she's in cheksillu. Mako yamna kangi, yamna. Dharma cheli mapan now makatan urakini mapan thangba the moyan dharma chen bani andubu amarom the kuni yang kadusi mogi problems sikarino koi makata na yang kani adu mogi problems sini aphasasinnaba hypocrisy aphasasinnaba aranba greed napal aduga mi singi thagat piba pamba aduga harbu khudimus du phangna bagi damak kari sizinaba dharma Esorda wahi makoina phangkraba pham makoina phangkraba matik makoida leikraba authority or matik aduni kari damak section du say verse 38 close la paduda Makoi missing a target piba amasung ekai khumnei pamba punsibu hingba missing. Their life, because of their life of seeking man's praise and honor,
Hariba Sastragi Ojasing Mayek Sing na Kangi, Jesu Christ and Tambikraba Adugi Matung inasu, Karagi Mamanga, Kari Quadigi Maru, Yatanga to Gimatanga, Jesu Christ and Tambikibu Karino, Hey Israel Tau, verse 29. Hey Israel Tau, I could Esor Jehovah the Amatani, Nahakki Esor Jehovah Tamoy. Apumba tawai apumba napukning apumba amasung napangala apumba yan nung sikitawani amorong dai boy batargadi isor khaktana thagatpa khurumba amasung punem zabada matik chabadu isor khaktang ne Jehovah maha khaktang ne haibase sigi sastra gi oja sing se khangdaba natte moi khangi adu karma punside hinge Hariba Esor Kaktana Legadova Mapam, Esor Kaktangi Oiba Zaga, Esor Kaktana Pamgadova, Mapam Adu the Makoina Pamzele. Karamba Monga. Now I could Esor have the Gasuhide, Esorning on equipping have the Garisuhide. Right? Adubu Makoina Kankraba. Esorgi Wising. And then Adi Bolan the book that because in Kuding Maxing, Aduna Maram Morgan Makoina Panglava degree. Aduna Panglava, Ekai khumnei, Kuding Maxing, Adu. Amasung makoy da piraba polam sing adu season bagi mapal na isor da pangpam tok but tagat pamsung khurumba amasung isor gi madu makoy na lausale makoy na mirum sale they usurp the place of God they assumed it for themselves how makoy na achon mapise tu na koi na chatpa pami miyam tinapam da mi sing na makoy bu khurumhanba pami Makona Celiba Pizol, Angoba, Yamna Sangba, Jom Lauba, Linen Gipi. Adu Pizolo Kang said Kibimatam days, as the live say, Sasragi, Ozasing, Adudum Kanga. Now, Matambu Chanabi, Adu Matung in the Makona Chapachapam Kudimak, Lerema missing Aduna Kurumi, and then Makut Pusopo, Yamna Wanga Mapam, the name of Koi would Tamize. Adubu Makoi Lapa Matam, the Lepkatabamate. Except Kutki Tabuksu missing it, nothing. Now, Harba Tabu Kuding Maxing do Loinaba Makoidele. I don't know kind of high and high boy, but Taragadi, Makoina Seliba Pizet, Paccha Kuding Maxing it. Now, again, Adu sing do Pizet Adu the pop, nate. Seliba Polo the pop, nate. Makoina Kangi Polo the pop, nate. Adubu Makoina Harba Hiram Kuding Maxing do Makoi Masana Masabu, Wang Hanzanaba missing a Taganaba, Amasung missing ekai khumnei adu missing the low amasung low na pona Kuding Maxing do. Adu Mapam said Jesus Christ and Harris. And the Makoina Ibungo Maki Wahi Nedamatam Kuding Mak Esorgi, Mati Mangal Ningtizaba, Tagatpa, Maki Tabak Kuding Maxing, Maki Aranba Mangal, Kuding Maxing, Aduna, Maki Ningtizaba, Makoi Kang, Aduga Karigumba Tasena Mak Aseng, Esorgi Wai Yatangi Oza or Bataragadi. Isaiah Gumna, Ibungo Maki Matika do Uba Matamda, Mataka Yankatpagam, Marai Chaitaraga, Idi Loire, Adugi Wakano no look pada, I wanted a Prabhu, I wanted a Tagat Pamasung Nungsiva, Amasung Kurmakudibang, Nahakatan Orgadone, Adu Makoy Punsin Orgadone, do Oide. Hosiki Matam, the Sodom missing later Vanate. Evangelist Kobu Katang Pamaktaba. Evangelist Oyanam Kobu Matam, the evangelist. Adu hana kau boy batagadi thamui da album power na evangelist katanate missionary khara wangkalapada missionary word padagi adu su missionary dauna hybrid di annate wali kari pastor right reverend mingi mamangda pastor tapaktradi mingi mamangda reverend tapaktradi wakalla makan warawa hojik matam adu khaktunate Pastor Reverend book authority Doctor, Reverend, Pastor, Missionary, Evangelist, Adu. Adu imatuina correctable over target, Pastor and correctable over target, Ozan correctable over target. And then Kangbu Karagi market now, Matamastil missing a sida. So I am basically Sasikoja sing the Kobo is a rabbi or Oza, I see why I am the Koba. And then Ipa haina conversation sule. How's it matter later when not the other gumbasing do? Pastor Kaudaba Yadaba, Oza Kaudaba Yadaba, Ipa Kaudaba Yadaba, Ima Kaudaba Yadaba. Later when not there. Other than I was saying, other than Hana question of members in heaven. I want the pastor go to be have a Karim to later. I want the Hanboy Batagadi, I give me a Makata boy Batagadi, da boy. I do the lawyer.
Ramdi asigi ming sida kari kita mau tu ming pami tu. Ramdi ming adu dah ikai khumnei bami yawe. Ming adu dah migi seba mi yawe. Patta bernate. Lucing basing bu ikai khumnei ba makoi bu nungsi ba makoi tu apa thaba kita mang thagat pa adu apa adu pat dia haina haiba nate. Adu bu asidagi sida de. Tauri ba thabak sida kari no. Adu gi damak te hingba. Kari gi pasar oiningi no. Mi singa thagat piana bagi. Mi singa kauraga Prana to hona bagi. Prana to boy betagi home visit boy betagi paisa kar pirak na bagi. Speaker on korok na bagi. Adagi korok boy betagi paisa pirak na bagi. Adagi visit pa boy betagi su lair imung dadi kya chat ina kun imung khalla ga chat na bagi. Adagi lair bagi ina kun lair bagi birthday dana theng na chat pa ina kun bagi birthday dana nganta sa pa karigi damak ta paisa yam na phang na ba. See? Adugo mihiram khudimang sing do. Cheksillu ado missing. Ahanba the kari the mountain. Okay, missing a target pagi, amasung target people, ikai khumnei bagi punsi pame. Ani sup the kari, verse 39. Napal gi punsi because of their life of pride. Karamain ugi habde. Sinagog singi maru eba mafam singda amasung chakhang bada makoina makok thangba mafamda phamba pame. So sinagog sida Swastra go asing asin pham ga duise Torah or Esorgi wahi leiba adugi hek mamang du ne pham ga duise mayam sida yeng ani khwadi awang phon ne makoina pham ga duise adagi pham da pham laga mayam sida yeng thabagi thabak ne makoina taw ga duise ayan ubi aba mafam da amaram da haiba oiba tar ga di kari wakhal no asi khudimak sing se and then chakhang da chatpo oiba tar ga su normal oiba mi man lakpa matam da kai phamnu aduna dum yenga de right adubu kangu sigi damak natte thena sakera nganna chatkera mamangi hamdum adi moi dum compulsory dum moramani thena sakera nganna sakera khwaidagi phaba mafam khwaidagi ubiya mafam or karigumba numitu de invite tagoder mi sing adugi marta khara wangba mi sing yaw oiba tar adugi manakta soidena phammani si kanglup sing se Now, adugi matam do so asidi uri ko dimo hausi ki matam do ude bazu na te right matam do le mi sing na makoi imung thodok ma sin ba matam da sasre oza ma ko boy beta ga mo je kain ha beta ga tom thin ni right they like diamond mogi thodok adugi mahau le hanba or masak nai hanba I could rabi adu invite the way today I could get to I could rabi adu yawe Adugumba mafam khuding mak sing aduna makoi pame pirak padu de kaisuna de amaram de adu kan si kangu sin tawse pamba myawe de adu pi de boy batar ga de thamoi kai adu pi de boy batar ga de sawe karigi de makta because they have this sense of entitlement thada bijil now saying napal se khwaidagi kininga oiba papa mane amasung khwaidagi khudong thininga oiba papa mane randi napalgi saktam se hekta pungthoktuna chaukthoktuna leiba adu khakta natte napal se aingon kanamtana yengbiraktre aingon kanamtana haibiraktre mateng amata pangbiraktre kaubiraktre salamju tawbiraktre adudagi di aini khwaidagi tonba aini khwaidagi matik chadaba aini khwaidagi sonjaba adu self pity I believe heck the lady khuding mak sing asigi mayai tangbal lo ai no gidaba mayam loina mangna aibu nung sigidaba mayam loina mangna aibu thagado mayam loina mangna aibu mayam loina mangna ai apambo do khangbi gadauba ai gi aningba gi matungna torokta boiba taragadi ai gi thokpa punsi de hingni chatkhini thokhini aduga ai hingba punsi karigi Maramdi ai mayam gi nungsibiba thagat piba adudagi yengsin biba aduga saugat piba ma phangbada matik chabi I deserve the best ndi kanglup sinese adugi kanglup sing aduni makoi mi sing na uba khatang pamba nate adubu khwaidagi wangba khwaidagi ugdo pham sing da leiba makoi pame makoi awang pham pamde khwaidagi wang pham adu pame adugo makoi masa se hang hosi hai khaba adugumna prithvi se makoi gi akoi bada mi loina mak se makoi gi akoi bada ungaga lei ga do amog no khoi kala
ꯑꯩꯈꯣꯏ ꯅꯥꯄꯜꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗꯨꯗ ꯁꯤ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯗꯤꯜ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯄꯥꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨ ꯁꯣꯏꯕ ꯅꯥꯏꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯁꯤꯡꯁꯦ ꯎꯕ ꯖꯒꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯎꯕ ꯖꯒꯥꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯕ this has become the pattern of life ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇꯕ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯠꯂꯛꯂꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ now mogi papse hena there became more danger not only kare missing thagar pa ma khatna te moi napal gi punsi de hingba khakting nate adu amarom da haibo oiba taragadi makha tarakpa ani de Jesus Christ na harakadris yan hanba ani du gi macha ngatani macha nu pi jinge napal ai mangai re phaba ai mangai re khangba ai mangai re tauba ai manga ai ne nungsi ge do base ai ne myam ne yeng ge do base ai ne myam thaga ge do base adu singu dum khalaga lebo oiba taragadi you will start abusing people manipulating people mi sing adubu kaino haibo oiba taragadi noi hatpa aduga nangi apamba adu mahoi apamba phangnana ba honana ba hiram amma natraga amada right aduni verse 40 aduga makhona lukrabi sing yum kai mulle this is abusive this is manipulative makhona tawrise kaino hai boy badar ge matam dugi samaj da khwai dagi ton ba mi se aduga khwai dagi vulnerable obi mi se lukrabi sing sine aduna sigi shastra gi oja sing se amaram da hai boy badar ge matam dugi chana bi dugi matungin hojikan gi ukil gumbane so makhona care to ba saraga makhoi pesa lo thopu gi thabak se shastra gi oja sing sine tawe now shastra gi oja sing se aikoi na khang ga do amade tolo pi mi sing natte makhoi se mi sing gi donation da hing ba mi sing ne aduna makhoi da makhoi bu chak kau bi ba makhoi awat pa da pi ba khuding mak sing se matam dugi chana bi makhala mani adu bu asigi shastra gi oja sing sine di mi sing adugi pukchel chau ba amasung makhoi da utpan nungsi ba amasung ikai khumna ba do adubu ikai khumna ba gal loina na isor bu ki bi da punsi hing ba gi mahutta mi sing adugi khudong cha ta ba sing mi sing adu makhoi lei ba ya ba ba tar ga di manipulate ba ya ba da adu khuding mak sing do loina mak tar kan da ka de lukrabi sing marone lukrabi sing nupa kaina ra ba sing se khwaidagi matam du da khwaidagi dependent oiba kanglup ne khwaidagi saidang ba kanglup sing mar da kanglup amane marni matam adu da nupa ya do nupi sing se tha khan thana dum yang ne pangal khwaidagi sole aduna si sing se ka do gani makoi makoi da mak lepi rebin lepi bagi ming da sel lo gani moi dagi khara nate loine ma aduga aikhoina verse 42 da laibi lukrabi amagi matang na khoina urakadori base relation khara lai hana ai tha se mam de asigi lukrabi asina laibi base it is part of their abusive and manipulation of this teacher of the law magi asigi laibi becomes probably asigi sasri oja sing asigi makhoi gi noi hatpi bage amasung noi hatpi punsi aduna maram oraga oirambagi chang adu mati yana wang makoi missing adubu makoi gi mamman makoi phangbada matik chai nungai bada matik chai adagi di nungsibi bada matik chai thak pi bada matik chai kai khumna bada matik chai khudimok sing orbani na aingon da piu aigi tolba simun no hetpagi punsi adu khudimok sing se kari gi marumda kari sisinaraga isor gi wahai aphaba theology aphaba practicing adu khudimok sing kramana sisinaba verse 40 gi losla putadi ani suba jaga mari suba dani aphasasinnaba punsi edu namara maraga their hypocritical life napal toba missing thagat piba musung ikai khumnaba pamba tolla tarba sing no heba punsi khudingmak sing se ahoi aphasasinnaba punsi kari dharmagi oiba manba isor ningbadi manba adubu makhoi isor ningba adu makhoi gi tongjanaba gi damak sisinaba they have a form of godliness but only for their selfish gain adugu makhoi aphasasinnaba punsi se kramai to habadeu in their prayer
in their prayer. Come on, do Prathana to we. Come, come on, to we prathana. Mark ni ibig matungina. Sang na. I say. Now, prathana sang to would pop behind heaven. Again, prayer is not a bad thing, it's a good thing. Apaba hiram sing. Adubu bra, I could me over Tamoy lonum, Chauba, amasung, amot person. Esorda mangon the changjanabagi the magpibi maram Esorda mahaku khangnabagi the magpibi mahaki why Esorda mahaki thaujagi pa tamibagi pala mahaki machanupagi mingda amasung mahaki machanupagi matangda amasung mahaki animbagi matangda pibikraba khudingmak singse aikhoina aikhogi tongjanaba napal taunaba chauthoknaba thagatpiba phangnaba nungsibiba phangnaba misimu noihatnaba misimu sijining sijinaba yanaba adu mar aphasasinnaba loinaba sijinaba oithokpa ngakne exactly aduni mafam asida why I think oja sing sin mafam asida tawribase more of like just imagine with me market amada or se bazaar amada chatle bazaar amada chatpa matam adu lukhrabi amana or mi amana yama tola tab nu pa amana lai ai gi damak se haijabi okay haijabi ni adu gi damak adu haijabi asidi mateng tawbiro nang adu gi damak and then yam dharma chen saraka mi du prathna sang hanjan na tawba again adu gi markan jesu christ na mathi da mana warning to give kusilo why big giving hanjan na haijaganu aduguma makal gi prathna done aphasasinnaba you see Jesus Christ gi tung inna bugi damak mathau taba thaujal gi hiram khuding mak sing ja da bechelena using ai khoi gi kana bugi damak ta adubu manipulator aphasasinnaba punsi sizinaba oithoge aduga harba dugi mapanam khoi ke aphasasinnaba har se kaino makoina oidaba du oiba makoina myam gi mamang utpa makoi gi napal chawba thamoi makoi karam chawba thamoi makoina lukrabi si munoi hatliba manung de makoina lauriba mayam manung de makoina tauriba mayam manung de makoi thamliba idea amsung plan makoi gi sagatnaba gi semgatnaba gi ikai khumnaba demand toba hiram khuding mak singdo karina haizaba dugi mapala yamna phajaba wahi yamna ningthijaba wahi asang ba prathna taroga karino mayam mang ulisna darmachenba aphaba isorningba missing dubu nungsiba mogi damakta khanba aduga missing adugi aphaba pamba missing dangerous isn't it Jesus Christ gi wild yongosida my condemnation verse 40 los lagu maramasina kari hai verse 38 while I think was asking adu cheksillu maram bigre adugi makhada and then maramasina karam kari gi maramasina mising thagat piba pambagi punsi napal gi punsi tol tarba sing no hetpagi punsi aphasasinnaba gi punsi hiram khudimok sing asengba isorgi asengba hiram sing edu sizinaraga makhogi pap sing amasung sengnep sing kupsinanaba sizinaba aduna maram oiraga makhoina hena kanba chairak phangani makhoina kanba chairak phangani Missing among the Mokoyam and Darmachenbabudi missing in Makona Siliba Pizetuna, Mokoy Mang Tapliba Maming Singaduna. Prathna Gimingda, Paisaloba, Prathna Gimingda, or Aphabatoba Gimingda, Paisaloba. Now, I say verse 38, verse 40 ki mayai si ba with the young apamatamda. How's the matamda labor? Apapa wapau sandopani high bamusung lana tambi missing ipunsi yamna mayik sing a kariha. Thajabagi marudu hulu. Kaino high the sigi makagi bank account sida, no gi thajabagi marudu hulu. Sama period sani lakani lising period lising ani lakani. Nako exam pass tawning bra exam pass tawning boy ba target asi thajabagi maru hulu nakoi nungai ba imung morning bra thajabagi maru hulu adu thajabagi maru hai matamda Esorda thajabagi Christ da thajabagi natte paisa anaba phaning bra paisa piu parikha pass tawning bra paisa katlu anagi damda prana tawning bra paisa pira u adu de see Tongan ba maong da missing na anaba phaning banina awa nang do nang libani kokning libanina adu khudi mosindo hoi lona mak pirak tab laitaba natte piri bani YouTube te mayam uba phangani no Manipur gi manung do so adum laitaba natte show the seed of faith adu ka kai da hundi ba adi maruduna
bank account do da prathana gi mingda anaba phan bagi mingda mai pak pa pi gi ne habi aranba wasak adu gi mingda paisa adugumba sing adu cheksillu adugumba sing adu khangu adugumba sing adu gi lap na layo kamu kharma ai noma thengna bani kari haino अखोन तौरीब प्रार्थना मैम से करीगुम नखोन पैसा से इशोर कत्तब ओइब तारगदी मरक्ता सैतान की प्रार्थना दो हुरानगिनी अदुना सर्ग यरो नोगी प्रार्थना अदुना करीगिदमक्तुना पैसा कत्लिसे नखोगी हाइजबदु नखोगी थमोइदगी तसेंगना कत्लक पैसा अदुगा लोयना सर्गदा हाइनम नैनमगुमना ईश्वरगी मांगदा यौरगा ईश्वरना बोरोइना पाखुम पिबिनबगिदमगिनी चिन्थिबा ओइदबा नोरोक्तगी थोलकपा सैतानगी वाहै गाक्तने अदुम हाइना हाइब मिसिंग अदुगुम वाहै सिजनदुन मिंगोनगी पैसा लौथोकनबा होनबा अफबा वापाउगी थगोल तौगने हाइब मी खुदिंगमक्सिंग अदुगी चेक्सिल्लु जिशुगी मिंग द पैसा तानबगी दमग थोलक प मीसिंग दगी लोनमक चेक्सिल्लु मरम दियो सिदियो मरम दि मसिना मखोई दा मरम मसिना मखोई ने हेना कन बचिराक फंगनी हेना कन बचिराक मीनिंग करे अवा फम तागने सोया लोमना दना मांगने असी पुंसी सिदा पुकनिंग होंगदना दुम हिंगी बोय बतारगदि मी द क्रिश्चियन ओइदबगी मरमने कन्वी फंगदबगी मरमने निंगथौ लैबाकी वांगमदा लैबना मरम ओरगने हेना अकन बचिराक फंगनी मीसिंग मांग यामना फाब ओइब तारगसु फाना ओइब तारगसु मयामना धर्मगी ओइब थबक अमगुना अदुम उब ओइब तारगसु जिसु ख्रिस्टना खंगे अदु अरानबने अदुना हाइरिबा ख्रिस्ट असिनने हाइबसे मखोइना हेना कन बचिराक फंगनी आमदे थाजबसे लनावसिंग आई असिगी टेक्स्ट असिगी पॉइंट आई मांगहनिंगदे असिगी खुसे वाइसे इहान हाना यामना हौना nganglise aigi na kongdane adu ai khaktang natana maram de sinupsigi pastor ni sorgi thaujauna aduga ai khaktang natana isorgi thawul tawni liba sinupa sa de leiba misinga yana bada asigi khusel waise ai khoi gi na kongda nanggadoba mane aduga khwadi gi nikhan gi ken aduga ai khoi ni hingliba punsi de hiram amma natraga amma de isorgi misingu bible gi mingda jisu gi mingda amasung singlup gi mingda मीसिंग अदु मैनिपुलेट तौनबा अब्यूज तौनबा थागतपि फंगनबा नापल द अखोई पुंजी जगह अम्मा हेक्ते लेन बोइबा तारगदि ngasi पुंगनिंग होंबगे चाव मतने पुंगनिंग होंबगे मतने अदु पाप पिसिन नतबा पुंगनिंग होंबा अदु अनिसुबदि असिगी खुशेल वाइसे जिसु ख्रिस्टगी असिगी चैराक फंगनी हायना हाबगी वाइन बगी वाइसे लुचिंगबो सिंग खक्तंगी मरक्त नते Christian single kraba member kraba khudimok sing nakhoi gi damak desune akhoi marda kana agum am hekta aphasasinnaba gi punsida Christ gi mingda singlup ki member am oibagi mingda nakhoi gi papsing kupsillaga Esor amasung ma gi mising gi mang gi lotpa ngamani matagum adum leiba mising akhoi marda am hekta yaw boiba taragadi asigi Christ gi khusel waise Nahakki nakongda yamna hauna ngangpham thoe nungsibagi खुशेल वाहैने ngasi numita nahakna nahakki papta tausinnabaga loina hingliba punsi adu isorgi jisu christ gi waisna kauthorap oiba targadi adu nungsibagi wahaine nahakpu pungning honganabagi damaktene pungning hongu napal gi punsi mina thagat pibu pambagi punsi aduga atai mi singbu noihatpagi punsi sejinnabagi punsi aduga adugi mayam singada अफा बिसै खरा सकपा बाइबल खरा पाबा प्रार्थना खरा तौबा थियोलॉजी खरा पाबा अदगी अफा थियोलॉजी खरा खंगबा अदगी थियोलॉजियन ओइबा स्कॉलर ओइबा सेमिनरी की छात्र ओइबा इंटर्न ओइबा हिरम खुद में कुपसिनबा होनबा ओइबा तारगदे prayer of confession kara tawbagi mapala prayer of thanks kara tawbagi mapala or ai demok wapaw kara sanupagi mapala or counsel kara pibagi mapala adu sin kupsan na bona oiba targadi kiningai ne Jesu Christ hire se kaino ma anrisu lak matamda
achouba kininga eba cherak phangani adugi numit lakringi matangda ngasi numita kauthorokliba pungning hongnaba thaujawgi matamne pungning hongbe khudingmak ngasi loinamak lepo pungning hong Krista da yeng Krista da chensulu Krista da lao adugi matungda verse 41 and verse 40 ga 4 power da Yesu Krista na ningna sangi mafam atuda phammaga le probably nga sai lepa gudum wadum ngambe dum ware phambagi matang do now verse 41 and 42 how was that when u the tongan wakal gi pi ba lak pa mi sing ina khun ba sing pasa pai ba sing now as this is Jesus Christ na karamaina lukhrabi ne pi ba paisa adu ani khatne karamaina khangi bano or ina khun ne pi ba mayam sin karamaina na khangi bano haina ba se mark na yam na mayek sing de adu oram ba ba am khakti le Jerusalem gi Ningna sang adugi nupi singi pampam kle women's court kle adugi akoi baduda sel thatapam tara mafam tara hum doile adugi sigi sel thatapam gi kano se upu se pere singagi trumpet amagi maong de tawe aduna kan hana hai boi butar aduda paisa thada madam na makhol thoe ko aduna asigi paisa se kaida kari thadari na adu khangna na bagi damak tane probably aduna mar oira kan khanglam basu ye adu biong karama ina kun basing sina piba deu ina kun mi kya na sale yam na thadram I mean amram high boy batar taragati they give a loud giving adu matam du da paisa na che chapi am ta leite coin ngak tane kon chani chapi gumba kori gi paisa sing adu gumba sing ade or sana lupa kat pagi adum lei adu gumba sing lona ma pro kan aduna wakal taraga hapidang yeng ahak to na pure sengau hangde zoro hadre seng lawi ma hol ne taram godi ina khom me de ek ta haijel live ni right adubu lukrabi in verse 42 seliek ani khaktene lepton mayek ani yam de makolju yam na haude ina khun basing adu pi bedu pana boy batar gade wakal khalaga yengs ina khun basing do kamana pesa piram gani thaba kar phangat lambe ya adu court lila koi tar gade court ke semaga nakan ji da kana yengi bino ai ne pi jam tang phasana yeng haning re da kana karam basasra goza le re adu haning bi mo phasana na mamang daga si lautho ga si haidaram gadri me right mako lukrabi se kaman sangam ne mak maning mang de ngam be adu mayam na katnari be singa dagi khwai dagi yam na kat le masana khangjaba da maram ora kan ikai mai thamo de pharam be mayam sing yeng matam da ai ne kat le de kaisnu te ai kaisu to ngam de adai wakal da ani do thadaramne how verse 43 ga 44 ga sina sebok sing do soidana ngam ngani Jesus Christ si ta tawri ba thabak se yeng ma se to bude Jisuna ma ke sebok sing du kaudna hai kausale mai sebok sing do amram dai boy ba target probably Jesus Christ ka phamdara ga dum yeng ga dum leibe ma gi sebok sing atte ge mi sing ga wari chana ga leiram be adu hey Peter James John law se siyo kari wahai dagi hauge aina na koi da sing hai now Jesus Christ na si wahai si hek sin na boy ba target kari no du wahai do gospel pa ma tam da Jesus Christ na aina thangai sing na ma hai asi wahai har boy ba target kari no du Jesus Christ na tawi do soidna yeng ga do ba tarum thabak loina mak lepaga mit loina mak chongthok kai thamu loina mak puthok ngai adu distraction amat yaw do ta ga do yeng ga do ba adu gumba thauong aman Jesus Christ na lao si yeng lo adu ko ni si hai verily English adiko or Jesus Christ says na boy si amen meaning Jesus Christ na tawi sa karam ba thabak no ina kunba sing do na te manas da thagat lise lukhrabi dune magi kathokpada ne mafam se mana thagle se adun Jesus Christ na hai jong sigi nupi se deu
aina khoi ta tasing hari langai da thadaba atai pumnamak lairabi lukhrabi asina yam hena thadare. I mean sebok singdagi facial expression moigi wakhalon kamaina tarong haifetang khalla kam tengeng ja asigi matang ja lukhrabi asonbi paisa laitabi and then pizol ju phajana set pa ngam dabi nupi duna selek lepton mai gani katang kadrang thadaba do adu singdu adu dune Jesu Krishna man khwaidagi yana Jesu Krishna haise Ubra, again, see, this two world. Yam na tongale. Ning thole baka. Chorga. Now, asida high this again, high boy target pare. Yam na katraju, pining bamong, ketang pi boy target, shorn PNB, aduna tesi, the high is aduna tesi, extreme ani kakle. Amani ek the mayam una bamong, the mayam ubu, hamsida cut na buhona mikra. Aduga ate yamana, Hosik the Yatanju like Trazibo, Adunamanga Pira Galore, Adu Wakaleba, Adugi extreme Ani Makto, Christian Gi or Kathoki Punsima Hing Amatanate. Ani Mag Jishu Christianiade, Ani Mag Esorda Wahiniade. I'm the Kari the Makto, Makata for the Yingse. I'm on the highway with that. She walks in a good. Don't talk any Peruna. I do Wakal me, aren't they? But leave him, Haidari was Hana Lupa, Mayam, Kudi Maxing, do the Matautai. I quit church building Matautai. I don't know, Esorda can I go back to Pasava and Upama, a sing up a walking upon can be the fortune of Makala. I quit church. I quit palm, I think we have over target. Right? They don't find me on Mahom the day, Esorda pain with this, eh? I am kept missing today. Matandu remember Sasha was asking the Mamang to suit. A job ekai khumnei and then and my next visiting schedule to Pumatamda. Ihana and with them schedule to this, I took ina conversing the name. Larban be the nut day. I mean, by Salate of an opine. Seliak any getting Tadra close in opine. I was such a caricana of a pangadino. List of Ogyaro visitation gay. What was it? I was just a kaina, until about Adunate. Tadabsil now saying, I know wallet never the Tambibagi Matung in Quadagi Matautas, Kayam Pig in a Tedu Kayam Tamhoge. It's not a matter of how much you give, but how much you keep. Kayam Tamhoe? Adudani. Karigi the Mokan Jesu Christian Mabu, commentors, Mabu Tagalise. Maram Marie Ubapang. Yan Hambadi, Asiki Lukrabi Nupis Namak piningna pi. Kana Amatana Nina Sangi Mapamadu the Lala, Yan Hambadi, my live Lukrabini. Yan Hambadi, Mamma Pura, probably my Matasing to later be Yak Changyam the Wangi. Aduna, Mazi Magi Lazari, but no lawyer when Mazi. Oh, Mahata with the Jesu Christian Hybrid Matungina, Adum Urakani. Kananta Laka Taba Yadin in Benete, Adu Masana. Mangona Yatanama the Toba Todana, Mahang Esorda Thajabada punsi aduda, Mahang hybrid Ningasang aduda, Chakhambagi Matani, Adugi Matamaduda, Mahang Esorda from the Katchaning, but Tamoy Adugalun and a Katningna Mahag lag e. Anisubadi, Mahang na Piri Badu, Tamoy Chaunapi, Tamoy, Marang, Kaina. She gave generously. First, she gave cheerfully. Anisubadi, she gave generously. How do we know? Young Jesu Christ and I be Nupi asinadi laitabadagi mahaki laizaba pumnamak. Amram Thaiboy Batari, Asigi Nupise, Magi, Chana be the Makinzak later. Mangun the Lace, Magi Lanhan have Matam the Sicilic, and Anise Kaktani. Mahag Laire, Lyre Bada, quite the come thing a lyre but Amani, should never make a lyre have the Swible, right? Adukatane Adugi Seliak, Ani Lepton Mayak, Ani Dukatane Mangun Lace. Adubu Jesu Christ high to Kaino, Mahaki later badagi from her poverty. She gave. She gave. And whom she gave sacrificially. Kathokpaga Makatanapo. Mang Lazy Punamaki, high badi, Kramana, Mahaki, Hingbada, Changba, Araba, Pumnamak Tadare. Uber the highest. Lukrabine. Chana balete, Magi punsi fortune amata late, Magi tungi punsi kariyama to the Jesu Christ and high basic matungina.
Adu magi lejaba khudingmaksing adu isorgi mafam aduda ningnasang adugi damakta mahang loinamak kathoe loinamak pithoe amarom da haibo ba target asida Jesu Christna asida asigi lukhrabi nupi asina toise wari lebe noi khangbra khangdebara haibdi khangde ok amagi yen amagi business tauji haibagi wari am le ok amagi yen am phaminara kan ko ni business tauji haina haibasida ok sunange kari business taujige oksa ga yerum ga yonjena now, kung oksa yolo po ibata agad oksa ka idin ok to hala gane yolo kadi du yerum yolo po ibata agad yen du ma marum ko gane yon gadi ma siro yerum no katani dum thado kadi je ina kumba singno tawri to gane yerum du kat pagi mo ong dane adubu asigi lukhrabi nu pisne tawri sidi oksa yon du ka chap mane I mean she had only 2 points lo singi matung ina digre no amma thamoroga amma kat kibata ka sukai leite na right aduna akhoi wakal se akhoi excusing se kare no koi lai re koi paisa to le thagi sin na bu kona de tha bil na se nang ma sungai gi de makta lai bo si phim se se lukhrabi pun se ge yeng se she gave now mari su de Jesus Christ na ma gi kat pa se comment to bo gi to khen to maram di ma hak na kali bu thajabada ne she gave in faith. Now, she gave in faith. It is Jesus who is recommending this widow. Jesus Christ na asigi nupi thakali se. Jesus Christ ka no. Ishwar ne. Ma khange. Ma na pen bi bane. Ma na peli se. Ma gi apian madugi matunge ma na ma gi se boksung singa tambire se. I know ha gi bada ama thamoraga ama sinagi bada kaisu kaiba leiba jana te mangonda. Ma gi damakta amana chanaba horen nungdangi chak leiraga amana katkiba matamda kaisu lede adubu kaino asida mana tawrise magi lausingdagi de isorgi aphaba aduda mahak thajai adu mana kat matamda ai lejaba sikhaktane asina kana famda katsinjari ai ga watpa khudimok singsidi nang pibi ngame isorgi aphaba aduda haib lukhrawi sina thajai magi lausing magi singbida thajade magi angka yamna hotpa haiba magi budget yamna semba haiba aduga magi yamna uganba tungi punsi yamna uganba yamna haiganba aduda ma depend tawde adubu loinama khangba loinama uba loinama pangal kanba aduga lausing khudimaki amasung lantum khudimaki mapu oibiri bai Esorda gi aphaba duda asina kaino taise mahagna Esorda leiba magi khurumbagi punsi dane how does in our Jesus Christ as the period of emphasis karin hai bata taragadi se bo koi bagi punchi du matang dane she gave her all ma ki ber khuding mak sing pisil tang khai na te suro ma na te adu pumnamak ramdi Esorgi maphamda mahaki bifam thokpa ikai khumnaba khurumba thagatpa khuding mak sing adu mahaki punsi adu ni mana mafam se de pi bese adu akoi thamoi de khwale gi nak pudo kaino paisa aduga lejaba khudimak no katpaduna kaina utlibase mahaki punsi khudimak kathokpadune adubu harba khudimak sing se mi sing homda apang boy be ai kanamtana udhena khanbe adubu si kanano nakanda phamaga leido the incarnate God miyona sagalapa Esor ningthau singi ningthau prabhu singi prabhu Krista nakanda phamaga lepton ani pibagi matang adu uribado Esorda ne mahakna thajari be Esor mahakna khrum le be Esor mahakna kathok le be Esor parani sidagi ehoi punsin mato kramani hingani hiramani Jisuna aranba tahanba papsing asidagi cheksillu. Beware of the sins Jesus condemns. Jesus Christ na aranba tahaladi achuma tahangdo kanamata leite. Romeo the Paul na kari hai aranba tahangdo ribuse kanano sikhiba adu Christani right amrom dai boy batarget amro aduga chapter 8 the mana kari hai Esor na khogi damak lay ba khoi mai ko lagi to if God be for us who can be against us right adubu if God is against us, no matter who are for us, where we are,
in danger. Adun thajabada now sing. Jisu Krishna aranba tahanba papsing asidagi cheksillu. Napal missing target panungsibi pamba. Aphasasinnaba punsi missing bu no head pumsung sisinaba punsi. Again, Jisu Krishna aranba tahanba papsing cheksillu kita ihana ai ne. Adu katong sunatan amu kana. Christian ki thawal tawna na bagi damak wakal khaliba na koi khudima. Maram di pastor oi bagi pham amasung elder oi bagi pham khudimak sing ase matik ama galona ba pham sing ngak tane. Christian makok ni singlup ki makok Christian harba singlup du bing sin bina bagi damak harba pastor amasung luching ba sing se tham krabani pastor and elder sing. Aduna asigi matik ase lana sisinaba Tongsana bagi damak sisinaba, missing ekai khumnei bagi damak sisinaba yamna chawna oithoi. Aduga haiba matik ase abuse tauba thawaigi oiba hiram sing abuse tauba yamna oithoi. Pastor ayamba khudingmak singna thawgaldagi taribase nupi counseling tauba matamdane. Nupi counseling tauba matamda maru oina yum panba nupi sing amasung lesabi nupi sing counseling tauba matamda kana amata yahondana nupi adugi yakhwadigi vulnerable obi hiram sing khanglebana maram orakan emotionally oiba kar help kar pi ki biduna maram oraga section hodaba matamda ayamana turis adugi jaga sing dane. Adun ai sama ki damakta ayamna cheksillu aduga harvest ayana sing basle kraba nupa khudingmak sing so hang yam tatana haibadane. Aina garim sa thau matamda ai maning nupi amada tongoi aduga ai car da nupa amata tongna nupi amada tonghaloi aduga aina wari sanaba nupi khudimosung ai nupi ne khang mathau tai aduga maram jadana atai nupi gi wari sanaba kar su mathau ta de aduga siluki nupi sing wari sanaga do oiba target mi sing ubiya bam bhamda namdi yamna lonum chaw hiram sing ngaktane Pira kraba thobak amasung thogdang hiram khudingmak sing ase yam laina aikhoi gi tongjanaba aikhoi gi nungaina bi damak onthokpa yaba sing ngaktan aphasasinnaba punsi hiram khudingmak sing cheksingadaba jaga amane aduna aingonda aduga thogal tawningliba nupa oikrab khudingmak sing da ai hakna na khoida cheksin bagi wahai haring bada desin karigi damak na khoin thogal tawningliba da karigi damak na pastor oningliba da karigi damak na deacon oningliba da Karagi damak na Christian ministry tawning ito. Karagi damak na seminary tawning ito. Karagi mahai ba khudimak sing Esorbu nungsiba amasung magi missing bu nungsiba adugi maram nataba machet ama phauba missing gi thagat piba missing gi ekai khumnaba missing gi nungsiba adugi mapana Nahakki mingi mamangda pastor, evangelist, missionary, elder, deacon, doctor adu nap nanabagi wakhal ondo oiba taragade changakanu Ministry da taurakanu pastor gi thogal taurakanu deacon gi thogal adugi punsido hana chang yenglaga adugi punsido hana semdoklaga adugi apamba adugi intention adu mayek senglaga ibungo mahakki thawai thabak subagi mapalna siluki chilinaw sing luching basingi matengi mapalna loinamak sengdoklaga Esorbu amasung mahakki missing bu nungsiba adu khakki maram gi damakta thogal towningba matang aduda khaktang seminary sana wakal kan biyo pastoral internship yana wakal kan biyo thogal tawna wakal kan biyo pastor elder deacon ona wakal kan biyo adu oidriba badi ministry Nahak ministry ki damakta Nahakki mafam leite maramdi asigi mafam se asengba Esorgi mangda asengba amasung punsi ani hingdaba Esor amasung Mahakki missing bu nungsibada thawal tawkadaba punsi kathokpadaba thawai thadokadaba missing lepkadaba mafam ne sigi mafam se Missing Tagat Piva Panganaba, Nungsi Piva Panganaba, Adu Chan Piva Pangba Pam, missing the lake of Homnate.
มีสิ่งที่ทักไปว่าฟังได้มาทำทำมวยใกล้บ้ามิงก็มาเอาทุกข์มาทำทำมวยใกล้บ้าใครตั้งเซมดกปก็ทำมวยใกล้บ้านะฮันบ้าวารุสันบ้านะฮันบ้านั่งกีอาปามบ้าดูตลกแต่มาทำเจียนนะบ้าท้าดกนะบ้าอดูก็นิ่งหันแล้วกันจะคิดนะบ้าฮันบ้าอดูกีว่าเขาดูเลยบ้ากันน้ำมันตะกี้มาพัมนั่นเอง Let me tell you this in a faithful Christian ministry there is no place for honorถ้าจะไปยาบะทาวกลกิตาวบะมาพัมคุดิมักสิงเดมีสิ่งที่ทักปีบะกายาพังโอจิสูคริสต์ควายตะกี้พับควายตะกี้สิงบะควายตะกี้พับทาวกลตะวันปานในใกล้โลสิมีมากีปุ่นสิครอสมาทักตะมันที่ทาวกลตาวบะมาทำได้ either abusive leader or กลิบะ abuse authority อามาสุง spiritual abuse ตรกลิบะสิงอดูกะสิ่งที่อดูเลยครับมีคุดิมักสิงอดูบุกางคงจะให้ลิบะสิงอดูกะมีสิ่งอดู unnecessary ปลุมปีริบะทาวกลตาวบุนี่ให้บุคุดิมักสิงเสนับเป็นเลยบะมีกินุงสิบยามนับปามบะทักปีบยามนับปามบะอาจจะเป็นคุดิงิไปใช้ยามนับปามบะมีสิ่งคุดอลยามนับปามบะอดูกะมีสิ่งนะมามิงเทียละกะอามาสุงมีสิ่งนะให้บุคุดิงิrefer ยามนับตัวปามอดูกะมันมีสิ่งที่ดึงงักเนี่ยgenerally อดูก็ทาวกลดกี้ยามนัทูนัโตกระดูบะทาวกลยามนัทูนัทาโดกระดูบะอดูก็ทำมวยดะอาคาบมรุมมายามไปเสร็จแล้วก็ทาวกลตัวโตขีกระดูบมีสิ่งเสอดูก็มันมีสิ่งกันเนี่ยแล้วนั่นสิ่งที่กุศลวายเสนั่นคือนุ่งสิบกิมมันเนี่ยนะสุยายาร์ให้ไปที่นั่นเถอะอดูเขาจะกี่โอยนั่นเถอะอดูนั่นคือมันนั่นเถอะจังลักกันใส่หน้ายามนั่นกันเนี่ยอดูก็ใจน่าตัวนั่งมาทำได้นักคุยกันตั้งนานเลยนักคุยกับคุยไปเลยไปอิสวรกียาวสิงอดูสุดล้วนมักโชกันนี่อดูนี่อิสวรกียาวสิงกี่ดมักนักกิทวายกี่ดมักทาวกลดาจังลักกันมีสิ่งที่ทักปีบานุ่งสีบีบาใครตั้งตัวดวารุนะฮันบาพากีอามาได้ยักษ์เล็กทำบาอดูก็มันมีสิ่งนักคุยไปตายจังลักกันมันนักต่อดูก็ท้าจะแบบว่าใครเป็นนักคุยคุยมักตีอาศัยpapsingเสมีลอยน้ำมันกี่ทำมวยเดียวไปทกกันนี่ว่างางอยเกาโรยตาโรยฮัลโลยหมายถึงคนตัวเลยนี่สบู่ก็กังพาลิกายที่เบียดกี่ปุ่นสิสบู่ก็เดี๋ยวสาวเบียดกับฟรอกปนหาเลยกังพาลิกายที่เบียดก็เดี๋ยวเทียงเบียดชุบชุนมันหาเลยถ้าเราจะเล่าสิ่งอดูกินับเป็นสิ่งเจ็กชินเบียวมันอาศัยปาบคือมันสิ่งนุ่งสีเหตุบางปาบเนี่ยอัตัวประธานจะไปเจริญน่าอามันช่วยมาทำได้นักนับปามแต่ประทับก็มาตัวมาทำได้อดูกินักนับปามแต่ประทับตัวริบะอดูกิมาตั้งในวาริสันนรกจุ่มทกนรกเช่นดกนับบางวัคเลยแต่นะอดูท้าดกนับอดูกิเช่นทกนับบางวัคลานันเลยด้วยควายได้กินนุ่งสีเหตุประทับมวยอดูกิทำมวยอดูก็ตัวบุคคลมักจะไอ้ยาวตัวไปยาวตัวอามากุมนะเขาอดูตะกี้มิดยังคุดิงมักยังเส้นบางอดูว่าให้คุดิงมักยังเส้นบางอดูมาตั้งเรื่องขั้นเลยบุคคลมาทางกันได้ฮาร์กตัวนั้นเป็นยังไงเลยดูคริสต์กิจทศมาปานังกำกันนี่อดูโอนาเตนเป็นปุ่นสิตัวใครเนาะคริสต์ที่ยังดูนะนรกปุยปุ่นสิตันบีใครเนาะมหากันนะอิสวรนิ่งเท่ากันนิ่งเท่านี้มากันอิสวรก็มานะบดูปากเจี๊ยบนะปากตัวบุ้มเนี่ยเราดูนะครีมินายสักองค์เราละกันนั่งงมสงฆ์กิจมักแต่เป็นปานหลักปีฮีบนี่พระนัทวิสวรยิ่งทำแต่มินุ่งเสียมสงฆ์เท่าใจกิจมักมันดีน่าคริสต์โอยเบตาร์กันดีเจสุคริสต์บุกกันบีมาพุ่มสงฆ์พระผู้เนี่ยท้าจะโอยเบตาร์กันดีอิสวรกิจถวายนั่งงมสงฆ์ไอ้กินุ่งเดลัยอดูกิมาปาลนะไอ้คุยกินุ่งอาศัยกิปาบสิงอาเมกเลยโอยเบตาร์กันดีอัพสาสินนะบกีมีสิ่งบุ manipulate ตัวบกีเอาแต่กิมีกิทักกัดปีบปามบกีนับเปิลกีไอ้มังไงนะให้บุปุ่นสิกีอดูกิฮิรัมคุดิมักสิงตัวไอ้เนี่ยงางมาตาบสิงอดูก็ลอยเนี่ยงางมาตาบดีอุปายเลยเตมาเท่าตาเดลอยเนี่ยมัก just live itอดูกิตัวตุ้มเลยบุคุดิมักสิงตัวอีบุงโอมหางนุหงหันบีบังงำเนี่ยcross นะมาราโมยระกะยิสุคริสต์นะมาราโมยระกะมากิท้าวจาลามสุงนุ่งชีบะอดูนะมาราโมยระกะคุดิมักสิงหงหันบีบังงำเนี่ยหงหันบีกันเนี่ยอดูนะให้จะบีพระบุอาศัยไอ้กิปุ่นสุดเลยไอ้กิปาบสิกบปีไอ้นับเปิลกิปาบมีสิ่งนะไอ้งอนดาแค่ตั้งหาร์ปกวารุชันมันหาลิบปาบไอ้อันนี้มาปามมาตรอกแต่บุคุดิงกิเจียนบันหาลิบปาบอดูไอ้ปาบคุดิมักสิงก็เสมาปานกิโอยบะธรรมเช่นมากิปุ่นกุศลนะบุคนนี่บะปาบอาศัยกิไอ้บุกันบิวไอ้บุท้าวจาลอุดบิวนะฮักนั่นนะไอ้กิมาเตงกันนะอามาแต่ปังบีบังกำบเลยเตะอดูให้บิวอดูกี่ปาบหาดูบิวทูนะอิสวร์ดาอดูก็ตะการเลยบอกตาร์เดมีสิ่งเดอสิ่งนั้นเอาสิ่งเดทูนะ
thuna thintadana adu puning hongbe dun Nahakki punsida haiba pap ama hektagi matangda hairaktuna semdoktuna chumthoktuna Nahakbu Christ ki saktam onthokpigedeba mi sing Nahakki punsi kosal Nahak haiba khudingi hoi haiba mi sing nataba karigumna khoi ki punsi do leiba mi sing don nakoi haiba khudingi hoi hoi haraga chapa mi sing adum oi raba Nahak muk nungsininga eba mi ani sude moina hoi hoi dum hair do either na moina no har koi ba targadi nang thamoi kai gini haina khan gi bagi maram or saw gini or pet law gini haibagi maram na har taba ma or moi thamoi sing dibana maram oi raga ma adu gamana karigum na agena sendok bo guding gidi sunga ta ta mari yet gi film adum leibo ba targadi adu di amna kininga adu yamna khudong thi ge do pham ne nang leido puning hong bi adu dagi na gi punsta wa ngang na missing thambi ta da bisil now sing aphaba doctrine aphabane Prathana tauba aphabane kathokpa aphabane aphaba hiram sing tambiba sing adu chena paiba aphabane adu hena phabadi haiba aphaba khuding mak sing adu aikhoi gi punsi ne hingba du ne hena pai aduna khoi bi sorry wan khangan bikraba chuma khuding mak sing ase aikhoi punsi ne hingba gi mapalna laiteng se may we adorn our doctrine with our life and the karigam no James chapter 4 Esorda napal tobu singbu thingi aduga nolupu singbu wanghanbe ani subade desini Nahakki pumnamak adu Esorda pisillu piningna marang kaina kathokpada amasung thajabada give your all to God cheerfully generously sacrificially and in faith now give your all loinama yawe yare losing gyan pangal lanthum matam loinama adu context da paisa gi matang da yawone na I want to move in that direction lanthum isoi from the kat pagi matang da piningna pukchil chauna kathokpada thajab gi mapa thajab singi marak da duga singlup ayamba singda hauji gyam marang kai papa ma haiba batagadi liksin bagi pap kathokning da bagi pap kathokning da base paisa pai binu sudum mohele aduga live binu sudum mohele ani makne ayamba thajab haina haikra sing se masagi da mak lising ama kai thokpa matam di wakal kya wada ba aduga ishor gi mafam lupa yang kai pi matam di khut nik pa mi am lei aduga adu da pap ne Esorda gi di maong khudi maki bor loi mak pamba aduga ishor gi mafam da di khaidokpa yaba loinamak khaidokraga lemhori ba adu gi lausanba yaba lausan lauraga adu do piba karigi anu bolem na tara gi makalo hebe gi yathang leite na ngamba chang da pining mong na piba do adu da adu misora lausan bina see that's the argument tell me now sing adu gi wakal do aran wakal na madagini adu karam aran wakal no haid na haib ba tagidi ai khone isor bu khurumbagi punsi duga katpagi punsi se yamna tongan bagum no uba adu let me be clear giving to God for God is worship is Christian worship Christian gi khurumba gi marak tamane adu ne ai khone nomajing khuding isor katpagi saruk yauri se it's a form of worship now again yamna makes the hiram ama ani ka makes the yan han badadi sorry ama kadang yan han badadi isor ko gilan thum thau ta de ai khoi na katlaga maina wanga do katraga na mangon he nem ga do amata leite ma sa ga malam gi mapune do lan thum gudi mangon gi lak pa ngak te ne aduga ai khoi gi katpa do yaw do boy ba ta ga di ma thabak amata tawang ngam da isor nate adugu isor nate you can do all things I koi sunyaw yaw do boy ba tar ga su ram ni chai lising ani khare hen ba Christian gi puari se isor na to bi ang pa thabak sing gi mapal ni nang musgan Christian oi ri se isor gi thabak gi mapal ni adubu thajab sing na lukrabi asigum na ma gi punsi de isor na pine bikraba thawjal amasung bor khudimok sing marang kai bu khudimok sing khangba gi mapal na leijab khudimok sing adu dagi kathokpa adu lak ka do ba amane amarom dai bo ba taragadi nang amasung ai ni isor katli basu isor gi ne nang amasung ai kathokra matung lehri pesa du isor gi ne
Amarom dai boy betaragadi ai nei gi chanu pa tha khuding gi paisa dum pi bagi mapan ai gi birthday da mana birthday gift ler pa matam da mana ai gi birthday gift ler do ai gi paisa na ne mai paisa na te chama ne ai khoi na kali bu khudi mak sing ishore khoi pi bi grab bor khudi mak sing adu da gi ne ai khoi ga kari mat leite ishore gi paisa ne khoi da le ishore gi lan thum ne ishore gi matam ne hiram khudi mak ma gi ngak te ne asigi kat pasada urisa kaino again life of devotion man dekho ki thamoi de khwai gi nak pasa kaino ai khoi gi hingna gi demak changni bia ya da basa kaino paisa ai khoi gi thamoi nung da lang sor se kaino isor ga paisa ga paisa ga adu paisa do kathok gi mapal uli se kaino isor na paisa da gi na pai isor gi aphaba duna ai paisa se gi na ning the je ai gi punsi gi pandam amsung hingna bagi maram adu isor khaki mapal oigani adu asi bhap pa boy betargadi ai khoina pi ri base thaja base in housing church member moina pi bana ti hana na ai khoina pi ri base christagi sebok ama oina pi bane know this we give first as Christ disciple kamba magi sebok ai khoi sebok oina gidamak mahana kai do biba mahana magi ama khak ngai ba punsi maki I apumba maki hakchang apumba sarga teng thokpa makai nangamusung aibu karamba nangamusung ai papmusung ayol rana maram orakan sibada matik charaba norok phangbada matik charaba nangamusung aibu kanbina bagi damakta maki oiba khuding mak sing du pithok pidu nangamusung aibu kanbi ina khulamba ibungom how 2 Corinthians 8:19 nangamusung aina thawai ina khulna bagi damakta khwai dagi lairaba oiraki that is our Christ adu ko gi Christane ani shuma matam da hambadi Christagi pukchel chawba khathok ani shuma matam da karino Jesus Christ na haibana kana gum gi tungining boy bata ga mak masana masabu yazada sunu adu ko maki cross pusan self denial these two principle asining sing mathau ta asina ne koi pifam thok lise adu kari ne koi pihan de ai ha ge kari no koi de pihan lise asing bagi paisa lai tabana sunate kona da bai sunate paisa pai bagi sunate aki bena mara morgane aki ba kari ki ba thaje ka man le lawa imana jing ka man loina hoba kari cha hoba kari thaga hoba kona jaga na ka man to ba adu aki ba mayam dune adu thaje bisim na sai Jesus Christ ki pandam da kayo na habida macha amana mapa amadagi tal niraga brisik na traga na nung pi boy thopra Krishna kare makata na pap chen ba phatta bana khoina na khoi gi nacha sing adu gi da makta aphaba khudol pi gi ni haiba khang boy ba taraga de na khoi gi sarga lai ba na pa aduna de he thaja phatta basa kaya thoido ge nong na aphaba khudol pi biro dage Bibi jibra pa kudo magi amma kakta ngar ba machanu pa Jesus Christ adu phawba norok phangba matik charaba nang amasung ai gi damakta pamuduna pithok pirabi sourcina nang amasung ai ne hingba mathau taba sing asidi ma khanglam loidra thaja bisil naw sing nakhoi yakiba amasung ai ha ka akiba khuding mak sing adu isorgi aphaba adu da sina thokse ai khoi gi loksing adu gi mathak ta magi aphaba da khoi thaja se Mandi pitokpa ase Esorda thajabagi punsine katpadu aina harsine Prabhu asi Nahakki ne laman singba natte mandi ai koi ne Esorda pham da toliba laman se singba ngamro da laman ne adu laman singbai wakal du di khan gum je sida Esorda katpa matam da adu asi ne koi harsi katpa matam da asi wakal se khan boy ba tar de khan bi yung asi ne mitagi ai koi ne sem khai pi matam da things even pi matam da am hiram am katpa matam da harsin Prabhu, nana pina bibi thawjal. Nana pina bibi border gi Nahakki ne pham da katsabani. Maramdi hoi asigi paisa se aigi punsi hingna bagi damakta aigi tuition fee gi damakta aigi coaching gi fee gi damakta aigi immanung thangna bagi damakta aigi immanung da paisa thangna bagi damakta ai mathau tab sing ngaktane. Adubu punsi gi ning thau nangonda Nahakki aphaba khudimak sing aduna aingonda khudimak pibi ngame. Aduna aihak na aigi paisa se thamba thajaba sidagi di Prabhu aigi lejaba khudimak sing sina nangonda thajari. Aduni ai khoi ni ibungo magi humda katpa matam piriba khurumba se laira bagi nate adubu aphaba wapau na maram oraga athanba thamoi dagi harabo dagi aduna
pibase khurumbagi maongam orabanina, it's a matter of heart and a will. Thamoy amasung aning bagin. Karamana pigina adu oipa targati. Piningna, kathokpada, Esorda thajabada. Aduga marang kaina. Thajabasilu now sing. Krishna ko ta tambiriba parasing as ko wakhal tos. Maram de sigi mapana. Ai khoi. Mahakna penbiba amasung mahakna penbiba mato karamana oigani. Ai khona kaliba khuding maksing ase. Asigi mapana thogol gidamakne mangkraba to wasing kanana bagidamakne. Singlu phena chakhona bagidamakne. Esorda mati mangal hen chawana bagidamakne. Aduga khalaga yengse. Aikhoigi loiba naiba mangba naiba lantum sing adu loiba naidaba amasung mangba naidaba hiram amagidamok Esorna siznabiba oiba targadi. Kayagi matik mamal yamana. Kayagi matik thawjalana amasung agidamakta. Adun Esorda kathokpagi punsi ase. Polum na tekhogidamakta. Oifam thokte. Adu thawjale. Thawjal. Prana tawse. Ipai Esor. Aikhoibu chanbiduna Nahakki wahegi mapalna tambikraba khudimmak sing ase. Aikhoigi thamoida maratana hohanbiu. Kristagi thajaba yaba amasung pukchel chawbaduda aigu hena mayek singhanbiu. Adugi mapalna asingba punsi hingjabada Kristagi matawlawa punsi hingjabada aduga punsi apumba pisinjabaga loinana kathokpagi punsi adu hingjabada Aikhoigi bungo Nahakna hena tambi. Koi maratana pu khangdaba maru mapang sing yawri makhoibu kanbi. Makhoi aran khomgi thong hangbi. Krishna loikraba kanbi bagi thabak maki hingba siba amasung hingatpa aduda paptagi pun hongduna thajabada makhoibu pinabi. Adugi mapana makhoibu kanbi. Yesu Kristi kam ngi nisagibani. Amen.